ꯑꯣꯏꯕꯤꯔꯝꯃꯤ ꯃꯥ ꯒꯨꯂꯥꯝ ꯅꯕꯤ ꯑꯖꯥꯗꯁꯦ ꯍꯧꯖꯤꯛ ꯌꯨꯠꯀꯤ ꯇꯦꯟꯌꯣꯔ ꯃꯇꯝꯗ ꯃꯥꯒꯤ ꯏꯅꯥꯎꯁꯤꯡ ꯅꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯁꯟꯁꯤꯒꯤ ꯑꯗꯨꯒ ꯁ꯭ꯇꯦꯠꯁꯤꯒꯤ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯡꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯨꯡꯒꯤ ꯄꯤꯂꯔꯅꯦꯕ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯦꯁꯟꯁꯦ ꯃꯁꯤꯒꯤ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯁ꯭ꯇꯦꯠꯁꯤꯒꯤ ꯂꯥꯏꯕꯛꯁꯦ ꯅꯣꯏꯒꯤ ꯈꯨꯠꯇ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯅꯣꯏꯒꯤ ꯈꯨꯠꯇ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣই ꯈꯜꯂꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯒꯤ ꯏꯁꯨ ꯆꯍꯤ ꯑꯅꯤ ꯐꯥꯔꯛꯀꯗꯕ ꯃꯁꯤꯒꯤ ꯋꯦꯌꯔ ꯏꯖ ꯑꯋꯥꯔ ꯖꯁꯇꯤꯁ ꯑꯗꯨꯒ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯖꯥꯇꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯆꯥꯟꯅ ꯆꯤꯡꯅꯅ ꯅꯨꯡꯁꯤꯅꯍꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯁꯦ ꯍꯧꯖꯤꯛ ꯁꯤꯗꯩꯗ ꯄꯥꯜꯂꯤꯕ ꯁ꯭ꯇꯦꯠꯀꯤ ꯕꯤꯖꯦꯄꯤꯒꯤ ꯒꯣꯔꯃꯦꯟ ꯁꯦꯟꯇ꯭ꯔꯦꯜꯗ ꯄꯥꯜꯂꯤꯕ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤꯒꯤ ꯒꯣꯔꯃꯦꯟ ꯃꯁꯤꯅ ꯑꯩ ꯃꯇꯝ ꯁꯥꯡꯅꯗꯤ ꯀꯩꯅꯣ ꯂꯧꯖꯔꯣꯏ ꯑꯩ ꯉꯁꯤ ꯁꯨꯝ ꯈꯕꯔ ꯄꯥꯕꯗ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇ ꯑꯩ ꯌꯦꯡꯕꯗ ꯑꯃꯦꯔꯤꯀꯥꯒꯤ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ जर्नलिस्ट की ग्रुप अमना डोनाल्ड ट्रंप की अनौब प्रेसिडेंटशिप से मखादा जर्नलिस्ट अमेरिका जर्नलिस्ट मोदी ग्रुप फोंपा पृथ्वी वाथोक तारे थूना रिजोल्व तब दरकार हुई निपान खगद मणिपुर से चले है अफबगीरा मतलब अफबगीरा फतबगीरा हाइबदि मयाम अदुम खनबिरोबा मसी अखोई मयाम की मांग तारन लेरनेबा मसी आई अफबगी ओरमदौबा आई थाजदबा मांगदा पृथ्वी वाथोक ओरमने मणिपुर की इशू से स्टेट से पालिबा बीजेपी गवर्नमेंट से हैंडल तौरिबा लॉ एंड ऑर्डर खमदे खमदे तौरिबा सेंट्रल पालिबा मोदीना तौरिबा मणिपुर तौरिबा मौंसे सुमदगी स्टेट सिगी रीजन सिगी नेशन सिगी नरकना ग्लोबल ओइना पृथ्वी ओइना वाथोक खरा खंगरक मनुदा मसी यावरबनेबा डिक्टेटर की मौंदा तौरिबा शासन मयाम सिंसे कमाई तौरगा मसी हिंदी दा हायगा न्याय हाय माने को सुम्बा जस्टिस तो कमाई तौरगा कोई फंगगा नो कोई से इंडिया की मेन लेबा अदुगा मणिपुर की मेन लेबा कोई से इंडिया की नागरिक ने अखोइदा तौरगा इनजस्टिस से मसी तौबा यारोय हायना अखोइ नोइसे अखोइ की सफा खनि हायबने